Lok Sabha Mikhalda vote thadanabagidamak polling station singda thoklakpa ngamlaroidaba Imphal East District laiba masagi chahi marfuga mangagi mathakta laiba miyoi sing amadi person with disability singbu ngasidagi postal ballot paper sizinaduna masa masagi mayumda vote thadaba hauhankhre. Vote thadabagi thabak adu Imphal East ki district election officer DEO oiriba DC KH Dainana DC complex tagi voter singi yumda chattuna yumda chatkadaba polling personnel sing lamthaduna postal ballot voting hawanke. Khongthang asaga mari lainana DEO Dainana district asida lairiba voter khudingmak masa masagi voting right manghandanaba thabak kaya paikhatuna lakli. Haukiba election dagi hauduna chathakibagum handaki Lok Sabha mikhal asigi oinashu ngasi dagi postal election duty tabiri ba polling officials sing na yum da chatpi duna voting tohan bagi process adu ngasi dagi oina haujaraga numit mari ni chathagani hairiba numit adu di ngasi tang taret ne nipan ne mapan sina cherau bolai bani na mapan natabida taret nipan aduga tara nithoi hairiba numit asida pung mapan dagi manga phawbada khoigi hairiba facility asi op tawkhiba voters na yumda laibiram duna voting asi tawbigani aduga ngasi su press media gi khuthang da khoi voters sing da su yumda laibina ba haibadoni haijaningi se aduga sida khoi security cover khoi district police ki side gi phasna pibiri aduga even khoi gi both level agents na su sigi process ase no witness tawba yagani.